ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯒꯦ ꯃꯤꯑꯣꯏ ꯑꯃ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯁꯗꯨ ꯌꯦꯡꯈꯨꯃꯥꯟꯗꯒꯤ ꯍꯧꯖꯤꯛꯅ ꯁꯣꯝꯕꯨꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯥꯒꯤ ꯆꯍꯤ 65 ꯔꯣꯝ ꯁꯨꯔꯦ ꯃꯃꯤꯡꯅ ꯈꯪꯉꯦꯝꯕꯝ ꯃꯅꯤ ꯃꯤꯇꯩ ꯀꯧꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯐꯦꯕ꯭रिꯀꯦꯇꯦꯗ ꯍꯥꯎꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯂꯩꯗꯕ ꯇꯥꯔꯕꯗꯤ ꯃꯁꯥ ꯈꯔ ꯐꯠꯇꯕꯁꯤꯡꯗꯤ ꯇꯨꯝꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯈꯩꯗꯦꯝ ꯏꯕꯣꯍꯜ ꯀꯧꯕ ꯏꯟꯃꯦꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯄ꯭ꯔꯤꯐꯦꯕ꯭रिꯀꯦꯇꯦꯗ ꯍꯥꯎꯁꯇ ꯂꯩꯉꯥꯛꯅ ꯄꯤꯕ ꯃꯣꯝꯄꯥꯛ ꯂꯩꯕꯥꯛꯇ ꯊꯥꯔꯒ ꯇꯨꯝꯕꯗ ꯍꯥꯟꯅ ꯃꯁꯥ ꯃꯎ ꯐꯅ ꯂꯥꯛꯄꯁꯤꯡꯁꯨ ꯃꯁꯥ ꯁꯣꯛꯆꯤꯜꯂꯦ ꯀꯥ ꯃꯆꯥ ꯃꯆꯥꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯍꯜꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯅ ꯃꯅꯝ ꯅꯝꯊꯤꯕ ꯄꯣꯊꯥꯐꯝ ꯂꯩꯇꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯥꯡꯁꯨ ꯋꯥꯡꯈꯠꯂꯛꯂꯦ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯁꯗꯨ ꯌꯦꯡꯈꯨꯃꯟꯗꯒꯤ ꯂꯩꯁ꯭ꯔꯝ ꯔꯨꯍꯤꯅꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯣꯀꯣꯟꯗ ꯑꯣꯛ ꯂꯣꯏꯕꯒꯨꯝ ꯅꯣꯡꯃꯒꯤ ꯆꯦꯡ ꯍꯋꯥꯏ ꯈꯔ ꯄꯤꯔꯒ ꯆꯥꯅꯤꯡꯕ ꯆꯥꯖꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯅ ꯊꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯏꯟꯃꯦꯠꯁꯤꯡꯅ ꯅꯥꯇꯩ ꯆꯥꯗꯕ ꯏꯍꯧ ꯀꯌꯥ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ ꯂꯝ ꯃꯃꯤꯡ ꯑꯣꯟꯊꯣꯛꯄ ꯌꯥꯗꯅꯕ ꯑꯃꯗꯤ ꯑꯦꯛꯖꯥꯝꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕ ꯊꯤꯡꯅꯕ ꯕꯤꯜ ꯌꯥꯎꯅ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯕꯤꯜ 6 ꯄꯥꯁ ꯇꯧꯈ꯭ꯔꯦ ꯇꯔꯥꯒꯅꯤꯊꯣꯏ ꯁꯨꯕ ꯃꯅꯤꯄꯨꯔꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 5 ꯁꯨꯕ ꯁꯦꯁꯟꯒꯤ ꯉꯁꯤ ꯐꯝꯈꯤꯕ 4 ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯃꯤꯐꯝꯗ ꯂꯝ ꯃꯃꯤꯡ ꯑꯣꯟꯊꯣꯛꯄ ꯌꯥꯗꯅꯕ ꯑꯃꯗꯤ ꯑꯦꯛꯖꯥꯝꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕ ꯊꯤꯡꯅꯕ ꯕꯤꯜ ꯌꯥꯎꯅ ꯕꯤꯜ 6 ꯍꯥꯎꯁꯅ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯕꯤꯜꯁꯤꯡ ꯑꯗꯨꯗꯤ ꯗꯤ ꯃꯅꯤꯄꯨꯔꯤ ꯅꯦꯝꯁ ꯑꯣꯐ Places Bill 2024, the Manipuri Goods and Services Tax 6 Amendment Bill, Manipuri Fiscal Responsibility and the Budget Management 5th Amendment Bill, the Manipuri Municipality Urban Development Bill, the Manipuri Labor Laws Bill 2024, amadi Manipuri Prevention of Malpractice in High School Living Certificate and Higher Secondary Examination Bill 2024 ni mapu pandaba lamdam amagi mawngda lam natragana mafam amabu thoningba maming thonjillagliba asi thinghaunaба the Manipuri Names of Places Bill 2024 asi lengakna kupna khanaraba matungda pukhalakpani haina Land Resource ki thausi puriba Chief Minister N Birena phongdokre mahakna makhana taraduna lamdam asigi puwari bu ikai khumnabu utpa amadi thamlamliba pukaising asi ngak senaduna thamba haibasi aikhoi pumnamakki ithaudangni ipai pusingna wana semlaga amadi ngaktuna lakpa pukaising matamgi mirulsingna manghanduna lakli puwari ga sagona duna leriklaba mafam kaya bu ano maming kaya thonjinduna aranba puwari ama semnabu honarakpa kaya asi matam sana thinghobagi tangai phadaba lakpadagi cabinet na kupna khanarba matungdu bill asi pukhalakpani haiki loidana bill asi satnaba hobadagi authority ayaba yauduna maming matha thonjinbagi satnabi asi leiraroi haina su phongdokhi aduga mathang ki update asina irang na state revenue da crore sanipan lom manghalle irang asna state revenue da lupa crore sanipan lom manghalle senfam asi hengalakpa yana leidi adum oina miyam na sagali ba wakhalon adumakti yawno revenue da sokloi haina chief minister N Birena phongdokre wafam asi ngasi fam ki assembly from the calling attention gi matam da opposition MLA o Surya Kumar na irang asna maram oirga state asi gi senmilon da manglak libasing asi gi matang da pukal ki ba wahang gi paukum oina chief minister na phongdokki bani state revenue gi matang da palladuna chief minister na hai irang asina maram oirga state asigi apun bagi oina mangki besen pham de mathangi session da puthokadoriba gross state domestic product gi assessment da khangbangam gani state asigi hojik oiriba phibam asi yenglaga center na lupa crore samri lakh nifuga nithoi mateng pina ba approve torokpagi manungda ahanba tangkak ki oina crore sani ga ahumga lakh kun ga manga pirakre irang horakpa matamda state revenue da GST hanthara basu ngasi tapna hengalak tana government gi expenditure su hanadagi hengatna sakli haiba wafam thamki nakal amaromda loni singdagi loan gi senfam copy na ba mitei tribe union na taksilakliba asigi matang da MLTS Arun Kumar na calling attention da pukalakpo wahangi paukum piraduna chief minister na hai loan gi senthoi laudabagi wafam su leirabasu loan gi senfam copy ba haiba wafam asidi RBI gi kanglon da yaudaba amadi state liability da sokadaba leibana khanna khiroi irang asina maram oiraga lalon itiki lambi da sauna saitheng nangliba haiba tai miyam gi awaba si yenglaga irang thokpa matamda RBI gi maikaidagi phangba yabu khudong sabasing phangba ngamnaba haukiba sahi gi January 19 da state asi kanglupani gi irang na sauna sokharle haina lauthokiba laikre masigi paukum oina RBI gi kanglon makha da haukiba sahi me thadagi thataran thuigi sendoi singloni singdagi khumgat tabagi ayaba pirakre makha tana sendoi lobodagi matam asi sangdoknabagi loni singna mari leinaba bank singda makoina thingnariba awaba singi warol adu haukiba sahi gi September 10 phawbagi manungda pisinba seron thokibani serol thoktuna su loni singi warol lakpagi sangka hena nimkhana kibana December thada amu anna notice thoktuna sahi sigi March tha phawba sangdokle tongan ba bank dagi laukiba loan gi apun ba senfam lupa crore sani ga marpuga mari gi loni sindagi ngasi phawba sumna tagi lupa crore manga taruk rongi loni kaktana makoi na nangli ba saithing singi warol lan kalakli makhata na loan gi sentoi
ꯂꯧꯗꯕꯒꯤ ꯃꯇꯝ ꯁꯪꯗꯣꯛꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯗ ꯇꯛꯁꯤꯜꯂꯤꯕ ꯑꯁꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯍꯟꯁꯤ ꯍꯥꯏꯕꯁꯤ ꯂꯣꯟꯅꯤꯁꯤꯡꯒꯤ ꯃꯔꯤ ꯂꯩꯅꯕ ꯕꯦꯡꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯕꯦꯡꯛꯁ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯅꯔꯒ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯍꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯗꯕꯅ ꯃꯤꯌꯥꯝꯕꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯦ UAL ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯤꯌꯥꯝꯕꯨ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯟꯕꯇ ꯅꯠꯇꯅ ꯈꯨꯟꯅꯥꯏꯂꯣꯟ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯨ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯦ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕ ꯑꯁꯤꯅ ꯃꯤꯌꯥꯝꯕꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯦ ꯍꯥꯏꯅ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯂꯨꯞ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯅ ꯐꯣꯡꯅ ꯌꯥꯎꯁꯤꯟꯗꯨꯅ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯔꯦ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯕ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯦ ꯂꯩꯕꯥꯛ ꯑꯁꯤꯒ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯆꯤꯟ ꯀꯨꯀꯤꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯨꯟꯗꯥꯁꯤꯜꯂꯛꯄꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯄꯨꯟꯁꯤꯔꯣꯟꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯃ ꯄꯤꯔꯛꯂꯤ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯃꯥꯏ ꯀꯌꯥ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯤ ꯑꯁꯤ ꯗ꯭ꯔꯒ ꯃꯀꯣꯟ ꯑꯣꯟꯊꯣꯛꯂꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯕꯇ ꯅꯠꯇꯅ ꯅꯍꯥ ꯀꯌꯥꯕꯨ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯍꯜꯂꯦ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯕ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯁꯨ ꯂꯧꯊꯣꯛꯅꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯟꯅꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯆꯠꯊꯔꯤꯕ ꯃꯅꯤꯄꯨꯔꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯅ ꯁꯨ ꯂꯧꯊꯣꯛꯇꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯅꯕ ꯋꯥꯔꯦꯞ ꯂꯧꯔꯛꯄ ꯑꯁꯤꯃꯛ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯂꯣꯏꯅꯅ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤꯗ MLA KLA ꯁꯤꯌꯣꯀꯥꯏꯁꯤꯡꯅ ꯄꯨꯈꯠꯂꯛꯈꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯍꯥꯎꯁꯅ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯏꯍꯨꯜ ꯈꯪꯅ ꯄꯥꯁ ꯇꯧꯈꯤꯕ ꯑꯁꯤꯃꯛ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯅ ꯋꯥꯔꯦꯞ ꯑꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯋꯥꯐꯝ ꯈꯟꯅꯔꯤꯉꯩꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁ MLAꯁꯤꯡꯅ ꯍꯥꯎꯁꯀꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯎꯁꯀꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯍꯥꯏ ꯀꯃꯥꯟꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯇꯨꯡꯗ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯋꯥꯐꯝ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯥꯎꯁꯇ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯔꯨꯂꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕ ꯋꯥꯐꯝ ꯊꯥꯗꯣꯛꯇꯨꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ